status da loan yada bukusuk like ya sejinaduna tholakpa yaba thauduk sing thingnana ba haiduna security force na lakot section thorang manung chana thiba hum gi thawk sathabda khulai kya fangwangam krahari khongthang asik manung chana security force na Imphal West District ki Lamphel police station konba Langol Hill range sa thiba hum gi thawk sathabda khulai khara fangwangam ki mafam adu di phangkiba khulai sing adu manungda magazine aniga loinaba insas rifle ama magazine ga loinaba 303 rifle ama single barrel single bore gun ama ball action rifle mari magazine ga loinaba pistol tara 38 mm anti riot rubber bullet cell manga detonator ama empty cartridge mari 5.56 mm gi kap yariba maru manga yawi hari Imphal West District Sangmai Police Station konba Tendong Yangi Ingel Singsang Pareng su security force ki kangbu amana khulai khara fangmangam lehari khulai sing adugi manungda single barrel gun ani .32 ki pistol ani 36 number ki high explosive grenade ani tongan ba nongmai kap yari maru marputra mapan yawi hari